ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ na taramna okjari Story Explain Manipur ngasi amuk mayamgidamakta puduna lakjariba film asigi maming Gouffre Animation Fantasy category gi Canada movie amani 14 March 2014 da release tawkhi film asi supna gi minute tara khak sangba short film amani film asina phangkhiba rating kharadan khanganjage IMDb da 10 gi manungda 7.4 gi rating phangi Google users na 97% like piba film ni film asida maru oina sakam langliba khara gi maming khanganjage Elizabeth Forrest Nicholas Ellison phare mayam ngasigi explanation asi haunaba tawjarage explanation tawba matamda soikhiba lankhiba che thawba yawraga su mayam pumnamak na ngakpi na ba khanganjari film asigi ahanba sinda nupa ani khak chawra balu kaya ama chong duna lakpagi sakta mama ulli mathangi sindana makhoi ani wari sana na tapna laklammi asum lakpada makhoina landunu chatkadoriba thong adu tektuna laibadu urammi madudagi makhoi ani chansilli ita thongji karamna te bajano ita asukyamna chawraba thongsibu karamna te bajano hoine ita akanba thongsuna tabanina nonglei noksit lakpada tekhiba so oiramba ya ita hoine ita oiramba su ya maikai adubu amuktabu yenge oh yawgadaba de khitangai adubu lokchaw asibu lalagadi yawbaga samanarbane adubu ita lan bangam gadra ngamoidra haibagi khanjana ribane matang aduda uche khara paiduna laklammi maduda Nicholas na oh uche makhoina lokchaw asibu lan bangam laga taibang mioi bai khoina kari ge lan bangam loi khaluragadi aikhoisu lan bangam ganina haina khalammi Ellison na itawna khalisina kai oibajano kai khalino ita Nicholas na aikhoi lana batause soidana mai pakane Ellison na hoita hauna batause mathangi sindana nupi masa amakak thoglai aduga tekni ba sambal adu semjilammi madudagi sum yanglakpada Nicholas ka Ellison gana tawriba adu urammi somdana Ellison ga Nicholas kana thong chana bagidamak kanna hotnarammi Ellison na u khundana sum lakpada upugumba ama thengnarammi kaino adesina amuktabu yenge madudagi mahakna yengba matamda dambur ngakta oirammi dambur ngaktani ne sidi mathangi sindana nupi masa adu amuk ulai makuchi thong chadoi malene madudagi amuk Ellison ga Nicholas kana thong chana bagidamak kanna hotnarammi mathang semgat pa hauraklammi madudagi nupi masa adugi mabung adu thoglai aduga chang oisu oiredabada asukyamna chawkhraba thongsibu sani kai mathangi sindana Ellison ga Nicholas kana thong matek amadi saba loisilammi itaw matek amadi loisinba ngamle hoi taw khara wali basa khara thuna loisinaba tawse makhoina thong saganina tawriba asi asukki matik pak chawba mafam amani makhoina hojik thong sagadaba asi asukki matik watli mathangi sindana Ellison ga Nicholas ka singjang pairaga thoglai Nicholas na itaw watli ba khara se khara thuna loisinaba tawse hoi taw u singse khara yalukhise madudagi makhoi ani uyan ba haurammi asumna u mathang yalammi madudagi makhoi anina ayanba using adu honduna lakpada laikai adugi parja punnamakna kaino mohin tawsiba asuk chawkhriba thongsibo chadoi maline asumna makhoi masen hainarammi madudagi nupi masa adugi mabung aduna chalo nasana sagi thabak tawrcho chalune madudagi Nicholas ka Ellison gana hi hairamnaga sangkhirammi madudagi makhoi anina thong adu mathang semba hauraklammi madudagi nupi masa aduna aidi mamingchu khangde aidi ngawban loire hi hairammi Ellison asu hi hairammi mathangi sinda
Asuki matik kanna hotnaduna thong adu tangkhai amadi saba loisilami. Madudagi makhoi maya yobadu ubada asuki matik haraurami. Itaw maya yore. Madudagi maya yore haiba utpo aina nongmai kapkhatlammi. Madudagi nupi masaduna thabuk suduna laibadu ulai. Kaino chenthora aga yenglammi. Makhoi parja mayam adusu asuki matik haraurami. Nupi masadusu makhut thangalai. Makhoi su thangalammi. Itaw tangkhai amadi watli ne. Hoi itaw tangkhai amadi watli. Mathangi numitta dambor sing adu thong adugi mathakta haplammi. Thong adusu saba loisilami. Itaw chatnaba tawse. Mafam asi nungna pumam mamjalami. Madu yengduna lairami. Chatsilaw. Madudagi nung khongba hauraklammi. Madudagi thong adu amuk ulai. Mathangi sinda. Chelo ibema, chelo. Chang nongi lungsi lai. Madudagi Elizabeth haina kanna kaurammi. Ngai khuo haina khumlammi. Nongi lungsi maraksida kanam landu jan amhoisiba. Madudagi Nicholas amuk ulai. Elisan haina kanna kaurammi. Madudagi dambur adu thadorakna bagidamak thauri kakthatlammi. Madudagi dambur sing adu paikhatlaklammi. Madudagi mabani sien bahauraklammi. Asumna mabani nonglai noksin marak aduda kanna chelammi. Chelo itaw kanna chelo. Panthungphamse khara thuna yeunaba tawse. Madudagi thong adugi thauri kiba u adusu te kare tawrammi. Madu Elizabeth na urammi. Thauri sing adu mathang tatpa hauraklammi. Thong adusu mathang tekpa hauraklammi. Mai kayana chakpa hauraklammi. Chelo itaw thauri si talakpagum tawi. Hoi itaw Elizabeth na na thok tawre ne. Madudagi Elizabeth chung thrai chien thrai. Madudagi thauri adu yan ba hawi. Madudagi parja mayam sing adusu thoglai. Nupi masa adugi mabung adusu thoglaklammi. Madu ubada Elizabeth haraurammi. Thauri sing aduda paiduna yalammi. Chenjelo itaw chenjelo. Chenjelo. Elisan su Nicholas kauduna kanna chelai. Itaw chelo sida pairo itaw. Madudagi Elisan nan badagi. Makhada tagadai tawrammi. Itaw se. Nicholas. Itaw sida pairo itaw. Itaw. Madudagi kharaga tekthaba hauraklammi. Somdana parja punnamakna thauri paiduna chinglammi. Chingo. Sidi sum nemthare kamai tawni. Nicholas. Elisan. Aigi kuchida pairo. Makhoi ani yamna lapna laina khibana maram oiraga chingkhatke hairaba sungamlamde. Makhoi ani yengnaduna lairammi. Haujik thong asi asuki matik phibam sokle. Mai kaya amasu sakchilaklammi. Elisan aigi kuchida pairo. Ita. Aigi kuchida pairo. Ita yararo ita. Yararo. Elisan na pairiba thauri adu thadoklaga nongmai satoklaga mathakta kapkhatlammi. Madudagi mahak tapna taba hauraklammi. Nicholas aibu arugan ko. Elisan haina kanna lauduna laihowi. Elisan su tapna takhirammi. Elisan Asumna kaptuna laihowi. Asumna thong adu pumtumtumna chakhirammi. Madudagi parja mayam adu amuk ulai. Makhoina yalamdiba thauri adu mathang thadokhirammi. Makhoi asuki matik nungairamde. Maikai adubu yengduna lairammi. Wakhan nungaitana lairingai tanja aduda nongmai kapkhalakpa adu ubada makhoi asuki matik haraurammi. Elizabeth na thong aduda chelaktuna maikai adubu yenglammi. Asumna film asi matang asida loisinkirammi. Ngasi aigi explanation asi kamdawbibage comment box da thambiramo. Soikhiba lankhiba chithauba yauragasu mayam pumnamakna ngakpinaba haijari. Matungdasu international movie kya Manipur da explanation tabinabagidamagta
aigi story explain Manipur hariba channel asi subscribe tausinbiramu Facebook WhatsApp group na singbasing dasu share tawbiduna channel asi bu pukning thogat piu ngasi gi oina di matang asida video asi loisinjarage mathangi explanation ngai biramu